Russia April marigi manungda Bakhmut lawsinanaba midyang thamkibaga Ukraine gi mathakta missile sing kaptharakre matam sangna langwai chanduna thamlakraba Ukraine gi Bakhmut city lawsinbada tha sing natrabasu chayol khara changkhigani haina Wagner group ki makok aduna haikhre amasung ngahan sagwalsel numitta Russia Ukraine gi mafam kayada nong subagumna missile sing kaptharakre amasung Ukraine gi khwaidagi chawba oil refinery adu de attack torokre haina kipna phongdokre Kip kidamak ahenba military hardware pinabagi thaurang sing adu nongmagi mamangda NATO alliance official sing na khanakre amasung Britain amasung Poland na sagwalsel numitta makoi lusing basing na chayol khargi manungda Ukraine da sagwat pa hengadan gani yanakre haikhe Russia na kablakhiba missile sing adugi manungdagi taraga taruk Ukraine Air Force na kapthakre haina makoi na mahausa na haiba masingdagi hantharaga haikhe kablakhiba missile sing adugi manungda Ukraine ge Air Defense nga kapthaba ngamdaba Onyx NT Sea Cruise missile ama amasung KS-31 missile ahum yawi haina Ukraine na haikhe numidang wairam ge report Ukraine General Staff na nongpok thangba masung kha thangba settlement kun mari henbada Russia na artillery attack tawrakre haikhe missile attack sing natraga selling gi matangda Moscow gi nakandagi wa ama tanganglaktre lanfam gi pausing adu paugi agency Reuters nasu maningtam na lepangamde Anugbo pro-Western government ama sagolsel numitta Parliament na yaba pikiba Moldova da Police na makoy na Ukraine ga tayo na bangamkay manakta Missile gi machet sing amukhan na fangle haikhe Maraksida karigumba Ukraine na makoy da attack torok pataraba de Lana sigi ahog bada Ukraine da Lan mising thazin na ba makoy gi lamadu Sisin na bada Russia da yahan kiba Belarus na makoy gi elay adu galoy na Lan theng na ba yaw gani haikhe Reservist lising kaya na maram oiduna pukning thawgalaba Russia na kha thangba masung nongpok thangba Ukraine gi mafam kaya da ground attack sing hena kangkhat kre Ukraine na munition sing yamna thuna sisinaba loisin khiba masung tank sing amasung fighter jet sing yauna hena kanba khulai sing mathau tarakhiba da NATO alliance ki member leibak sing na pothok puthok pa hengadali amasung chayol asida Brussels ta makhoi gi mifam sing da hena pina bawasa kre Ukraine President Zelensky gi Germany na hanana yamlaba pak sauraba tengbang phangkhre lana si haukiba matungdagi United States matomta khaktana dollar billion kunga taret dasmik nipan pikhre US weaponry gi khwaidagi noba supply adu phangdriba phauba amasung training pidriba phauba chathanaba khaliba counter offensive ama phathaduna thamnaba Ukraine da senior US official singna pautak pikhre Russia amasung Ukraine gi lana se wari sanaraga loisin gane United States ke Joint Chiefs of Staff ke General Mark Milley na Russia amasung Ukraine animak makhoi gi military gi pandam phangba ngamloi lana si wari sanaraga loisin gani haina thajaba phongdokre US Defense Department masagi khulai gi stock yengselli amasung Ukraine da lan manungda ammunition yamna thuna loisin ba se uraba matungda military da thadaba senfam hengat pagi tangai fadaba lakpa yai haina Milina media gi interview ama da haikhe wari sanaraga loisin gani haina thajaba phongdok libase khula stock loisilakpadagi de natte haina Milina haikhe adubu nakalani na wari sanaraga lan loisin gani haina de thajai haina mahak na haikhe Russia na makhoi gi political pandam sing military pambai na phangbangam gani haibase sungoi oiroi haiba mak yai Russia na Ukraine bu maithi ba pi bai base oithokani thajade madu kaidonung da thokloi haina US ki top official asina haikhe Russia na khudum chanduna leriba Ukraine gi lamdam pumna maktagi Russian forces po chahi asigi manung da takthok pai base su Ukraine gi damak yamna aruba ma oiga nei madu oithokloi haiba dinatte adubu madu ka hena arubu oiga nei madum to bada Russian military pura laikha tahan badarkar tagani haina milina haikhe Russia ase hiram khudingmakta maithi dei makhoi si prithvi asida mayamna tukachaba ma oire aduga Ukraine gi mathawna asina prithvi pumbada pukning thawgatle samna hairabada Russia ase hiram khudingmakta maithi de amasung lanbungda chawba mamal piri haina milina makha takhe Japan da usek million taraga mangarom hatokre mamangda mukta ukhidriba changda Japan gi mafam kayada season ama khaktada bird flu paksana sandorokbadage Laibak asigi authority na laina asi laksin na busek million taraga mangarom hatokre haina Farm Ministry gi pauna haide Japan gi Ministry of Agriculture, Forestry amasung Fisheries na phongdokhiba matungin na laibak asida hatok pusek masing asi million taraga mari dasmek tare nipan yaukhre masi English ngani kun mathoi gi season da
Record oina million mapan dasmik nipan taret lom hatokhiba masing adudagi chada yankhai rom henbani haire. Aomori Prefecture gi Misawa City da leiba achouba yen gi farm amadasu laisat asi sandorokpadagi uchek hatokbagi masingsi yamna hengalakibani haire. Mamang sahi gi October thada Okayama amasung Hokkaido Prefecture da ahanba bird flu gi case thengnakraba matungda Prefecture kun mangada poultry farm singda amasung atay mafam kayada bird flu gi thokdok humbudra ka taruk thokre haina ministry gi data da phongdokhe. Aroibada tabiriba pumnamak po thagachare.